ꯐꯠꯇꯕ ꯂꯥꯂꯣꯡ ꯀꯌꯥ ꯁꯤꯟꯖ ꯏꯔꯩꯅꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯡꯍꯟꯒꯦ ꯍꯣꯠꯅꯖꯕ ꯁꯥ ꯅꯤꯡꯊꯦꯝ ꯈꯪꯍꯟꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯏꯔꯩꯅꯨ ꯃꯥꯅꯗꯤ ꯌꯥꯝ ꯂꯥꯏꯅ ꯈꯪꯂꯤ ꯃꯈꯣꯏꯅ ꯁꯤꯟꯖꯔꯤꯕ ꯂꯥꯂꯣꯡ ꯑꯗꯣ ꯃꯍꯤ ꯑꯗꯨꯗꯤ ꯊꯛꯈ꯭ꯔꯦ ꯈꯟ ꯈꯨꯗꯛꯇ ꯑꯔꯣꯟꯕ ꯄꯥꯎꯃꯤꯗ ꯂꯩꯃꯔꯦꯝꯕꯤꯅ ꯄꯥꯎ ꯆꯦꯜꯍꯟꯈꯤ ꯈꯣꯏꯔꯤ ꯉꯥꯛꯄ ꯅꯥꯀꯣꯡ ꯌꯧꯅꯕ ꯅꯕꯦꯝꯃꯕꯨ ꯂꯧꯖꯔꯨ ꯉꯝꯂꯕꯗꯤ ꯂꯩꯃꯔꯦꯝꯕꯤ ꯑꯩꯅꯁꯨ ꯋꯥꯁꯛꯂꯤ ꯃꯥꯗꯤ ꯅꯪꯒꯤꯅꯤ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ ꯍꯥꯏꯅ ꯍꯟꯖꯤन हंजिन कयारक हाइजरकपा मिरोलिबा आंगांदुमदी खंगहलुद्रे असुम लोचिनख्रगे खनख्रे वाफम असि निंगथेम नाकोंग यौहनबदी यादेको वाफम असिमकनी खोइरी ngakpada tamlarabado खोइरी ngakpa वाफम अदु ताबदा हौना हौना नोखलई करी माबु आइगे खुत्ता सिनगे मपु माने खंगसनो सोइद्रबनी सरीसो निंगथेम नाकोंग तहनबदी यादे पिरकलबसु लोन पिरके नंग नंगमनब पुजखो हाइबा अहिबु केदुना हाइजबसाई अइना निंगथेम सागै लान हौनि पाउ ताबदा अदुक किजबना खोइना अइगी इपोट इरा लौसिनदुना हौजिक फाउबा थमलिबा फै नसाना खंगना पिथोरकलबदी अदु नत्तदुना माबु ननमकन असुम लोचिनदुना थमलबदी निंगथौरेल अइगी इति खंगनगदबनिको हाइना हाइना खोइरी ngakpa हंजिन हंजिन नोई हौना हौना पाव अदु चेलमलगा लैमरेंबिगी मनाई सोहनख्रे खोइरी ngakpa पेंद्रदुना हंजिन हंजिन नोई पाव अदु ताबदा लैमयाई लैमतोन निंगथौरेल मनाक्ता लाई लैमा अहलसु पाव असि खंगलिबनी अदुबु लैमा ओइजरबसु निंगथौरेलदा वा हंगतना ngangbा ngamjadi लैमयाईगा लैमतोनगदी nganning sakningba bal leita hekta haidokpani sangshilakduna लैमयाईना हाना हौरई इसाबी करिनो तारिबा पावसे लैमा अहुम सुजा लैरबसि फावबा पेंद्रदुना लैमा अमगा अमुक पुसिलकनबु होटनबिबा नसानौ ओइबा इखोइ थवायसे नुंगाइजदे चुम्मी इचे लैमयाईना हाइरिबसि इसाबी अतोप मरमगी इसाबीना कोकमै हौबदी ननाय अइखोइ मतेंग पांगजगे हेना दुम अवा हुइजोंग लांगजगे अदु नत्तदुना अनौबा तालोय अमगिदमक सना हक्चांगना वाबदी अइखोइदी हन्ना फावबा येंगजनिंगदे असुम हाइ हाइदुना ननाय नुबीसिंगबु वारौबीनुदो इसाबीबु नुंगसिरमद्रबदी असुमना हाइजरमलोय निंगथौरेल अनीदुदा मुन्ना येंगलई असुम मुन्ना हेक येंगसिलकलबदुददी अनीदो अमुक किरुप किरुप निंगथौरेलदा येंगजरिबा खोइरी ngakpa तपना हाइरई अइगी अपाम तौबदा नखोइ कनासु अइंगोंदा वा nganglakkanuko लैमा अहलसु ओइसनु याइमसु ओइसनु अदुगा लैमतोन नंगसुनी वांगांग कमजाव हुलक्कनु नखोइ नखोइ असुक नुंगाइना लैरिदना मशिदी निंगथौरेल अइगी अपामनी नखोइना ngamloi yaroi hairagana konung ase thadoktuna chachakhiba yagani अइगिदी महाक अदो तालोय ओइदबा यादे निंगथौरेल अइंगोंदा कनानासु उसिथौइदबा यावखिद्री अदुबु मा खक्तनी अइबु उसित्तबा करिसु लेतबि माना असुक उसिट्रगा अइना तुमिन लैथोक्कदबा नत्ते नमदुना फागनी हौनिंगबा लान हौसनु अइनासु हौगनी अदुगा निंगथेम माबुसु अइना परामा तंबिरमगनी मंगक अदु कनबगी अमुकसु हाइना हाइना अंगावबगम नोगलकले मसामकी ममा मपाना फावबा मागिदमक लेप्त्रगा लैपाक कनागी निंगथौना मागी मिचंगदा लेगनी लान हौरबसु अइना लाइना माइथीबा पीबा ngamgani येंगजौ येंगजौ अइना करी तौरकपगे हाइबदो मपुरोइबगी वादुदा पेंजद्रबी लैमतोन सिनफेन फबिदो साउना हाइरई तालोय अदु पामबोइरेको इनिंगथौदे ननाय अहुम सुजरसि फावबा पेनबिदबा तालोयगिदमक लान हौबदी लैपाक मियामना निंगथौरेलबु अदुक चोपना उखिनी कोनुंग असि करिसु लेतबा मरमना अमुबा मचु संजिनबिगनो इनिंगथौ सेबा वखलदो अमुक्ता फाथबियो करिगी तालोय अममुक थिबिगे खनबिबनो अदुम तौबिनुबा इनिंगथौ
ꯁꯥꯎꯕꯣꯏ ꯀꯦꯁꯤꯟꯅꯕꯣꯏ ꯊꯦꯝꯕꯣꯏ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯑꯣꯡꯗꯣ ꯈꯣꯏꯔꯤ ꯉꯥꯛꯄ ꯁꯥꯎꯁꯤ ꯀꯗꯥꯏ, ꯁꯥꯎꯒꯨꯝꯁꯤ ꯀꯗꯥꯏ, ꯂꯩ ꯃꯇꯣꯟꯕꯨꯗꯤ ꯑꯇꯩ ꯂꯩꯃꯗꯒꯤ ꯈꯔ ꯍꯦꯟꯅ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯃꯛꯅ ꯅꯤꯡꯊꯧꯔꯦꯜ ꯑꯁꯤꯗ ꯃꯥꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕꯗ ꯀꯤꯗ꯭ꯔꯤꯕꯅꯤ꯫ ꯂꯩꯃꯇꯣꯟ ꯃꯍꯥꯛꯅ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯤꯗꯣ ꯃꯄꯨꯔꯣꯏꯕꯅ ꯇꯥꯂꯣꯏ ꯑꯃ ꯊꯤꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯛꯄꯗ꯫ ꯑꯗꯨꯕꯨ ꯈꯣꯏꯔꯤ ꯉꯥꯛꯄ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ, ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯅꯈꯣꯏ ꯀꯅꯥꯃꯠꯇ ꯋꯥ ꯉꯥꯡꯂꯛꯀꯅꯨ꯫ ꯂꯩꯃꯇꯣꯟ, ꯋꯥꯉꯥꯡ ꯆꯦꯛꯁꯤꯜꯂꯨ꯫ ꯑꯍꯥꯟꯕꯒꯤ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯃꯇꯨꯡ ꯑꯗꯨꯝ ꯅꯤꯡꯊꯧꯔꯦꯜ ꯑꯩꯉꯣꯟꯗ ꯉꯥꯡꯂꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯗꯟꯗꯤ ꯐꯪꯒꯅꯤ ꯈꯪꯖꯤꯜꯂꯨ꯫ ꯂꯩꯃꯅꯤ ꯌꯦꯡꯂꯣꯏ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯔꯣꯏꯕꯅꯤ꯫ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯍꯟꯒꯅꯨ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯅꯤꯡꯂꯅ ꯅꯤꯡꯉꯤ, ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ, ꯍꯟꯖꯈꯣ ꯅꯄꯥꯝꯗ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯩꯅ ꯌꯦꯜꯂꯛꯂꯣꯏꯀꯣ꯫ ꯃꯄꯥꯟ ꯊꯣꯡꯗ ꯅꯨꯡꯁꯤꯅꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯂꯩꯃ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯅꯨꯡꯁꯤꯅꯗꯦ꯫ ꯑꯗꯨꯅ ꯂꯩꯃꯇꯣꯟꯗ ꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄꯗꯨ ꯂꯩꯃꯌꯥꯏꯅ ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯒꯦ ꯃꯇꯥꯒꯨꯝ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯂꯩꯃꯌꯥꯏꯅ꯫ ꯇꯥꯂꯣꯏ ꯑꯅꯧꯕ ꯑꯃ ꯄꯨꯁꯤꯜꯂꯛꯄꯒꯤ ꯑꯋꯥꯕꯗꯤ ꯂꯩꯃꯇꯣꯟ ꯄꯨꯔꯛꯄꯗ ꯈꯥꯡꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯇꯥꯂꯣꯏ ꯑꯃ ꯄꯨꯔꯛꯄꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨꯗꯤ ꯈꯥꯡꯖꯔꯔꯣꯏ꯫ ꯂꯩꯃꯇꯣꯟꯕꯨꯗꯤ ꯑꯋꯥꯕꯁꯦ ꯈꯥꯡꯗ꯭ꯔꯤꯕꯅꯤꯅ ꯍꯟꯗꯛꯇꯤ ꯅꯪꯅ ꯑꯃꯨꯛ ꯈꯔ ꯈꯥꯡꯖꯕ ꯇꯥꯔꯦꯅꯦ꯫ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯄ ꯂꯩꯃꯌꯥꯏꯒꯤ ꯋꯥꯅꯤ꯫ ꯀꯣꯆꯤ ꯀꯣꯠꯂꯒ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯃꯇꯣꯟ ꯁꯥꯎꯅꯤꯡꯂꯦ꯫ ꯑꯗꯨꯕꯨ ꯈꯨꯝꯕꯗꯤ ꯈꯨꯝꯗꯦ, ꯃꯊꯃꯣꯏꯗꯨ ꯑꯣꯏꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯦ꯫ ꯅꯤꯡꯊꯧꯔꯦꯜꯕꯨꯁꯨ ꯋꯥꯔꯧꯖꯩ꯫ ꯍꯣꯏ ꯃꯥꯏ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯐꯦꯠ ꯂꯩꯊꯣꯛꯂꯒ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧꯗꯨ ꯂꯩꯃꯌꯥꯏꯅ ꯌꯦꯡꯂꯒ ꯄꯦꯟꯅ ꯅꯣꯛꯏ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯈꯣꯏꯅ ꯐꯪꯈꯤꯕ ꯆꯩꯅꯥꯗꯣ ꯅꯪꯁꯨ ꯐꯪꯗꯧꯔꯤꯗꯅ꯫ ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯤ, ꯋꯥꯖꯧ꯫ ꯑꯁꯨꯝ ꯀꯣꯅꯨꯡꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯐꯔꯤꯕ꯭ꯔꯥ ꯐꯠꯇ꯭ꯔꯤꯕ꯭ꯔꯥ? ꯑꯁꯨꯝ ꯇꯧꯔꯝꯕꯅ ꯆꯥꯔꯧ ꯃꯧꯔꯧ ꯍꯩꯅꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯈꯣꯏꯔꯤ ꯉꯥꯛꯄꯒꯤ ꯊꯃꯣꯏꯗ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯍꯥꯏꯔꯛꯄ ꯊꯕꯛꯇ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄ꯭ꯔꯥ ꯌꯦꯡꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇ꯭ꯔꯕꯗꯤ ꯇꯟꯅ ꯂꯥꯟꯍꯧꯒꯅꯤ ꯍꯥꯏꯅ ꯈꯣꯏꯔꯤ ꯉꯥꯛꯄꯒꯤ ꯊꯃꯣꯏꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤ꯫ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯕꯗ ꯇꯥꯔꯦ꯫ ꯁꯣꯝꯂꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯄꯥꯎ ꯆꯦꯜꯍꯟꯈꯤꯕ ꯄꯥꯎꯗꯝ ꯂꯝꯂꯦ ꯇꯥꯕꯗ ꯂꯩꯃꯔꯦꯝꯕꯤ ꯋꯥꯈꯜ ꯏꯪꯂꯦ꯫ ꯈꯣꯏꯔꯤ ꯉꯥꯛꯄꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯤꯔꯛꯏ ꯍꯥꯏꯔꯛꯄꯗ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯄꯦꯟꯖꯔꯤ꯫ ꯑꯁꯨꯝ ꯇꯧꯔꯤꯕ ꯈꯣꯏꯔꯤ ꯉꯥꯛꯄꯕꯨ ꯌꯥꯝ ꯀꯤꯔꯨꯕꯒꯤꯗꯤ ꯅꯠꯇꯦ꯫ ꯏꯔꯩꯅꯨꯕꯨ ꯃꯈꯣꯏꯅ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ꯫ ꯃꯥꯒꯤꯗꯃꯛ ꯀꯔꯤꯁꯨ ꯂꯩꯇꯅ ꯂꯥꯟ ꯍꯧꯅꯕꯗꯤ ꯑꯣꯏꯊꯣꯛꯍꯜꯂꯣꯏ꯫ ꯑꯗꯨꯅ ꯂꯥꯟ ꯁꯣꯛꯅꯗ ꯏꯔꯩꯅꯨꯕꯨ ꯑꯣꯏꯅ ꯄꯤꯊꯣꯛꯈꯤꯒꯦ ꯈꯟꯕꯅꯤ꯫ ꯑꯈꯥꯕ ꯃꯍꯤꯗꯨꯃ ꯂꯣꯏꯅ ꯊꯛꯆꯤꯟꯈ꯭ꯔꯦ ꯈꯟꯕꯅꯤꯅ ꯂꯩꯃꯔꯦꯝꯕꯤ ꯉꯁꯤ ꯅꯣꯡꯉꯥꯟꯕꯒ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛꯇ ꯏꯔꯩꯅꯨ ꯌꯦꯡꯕ ꯂꯥꯛꯏ꯫ ꯀꯝꯗꯧꯔꯤ ꯌꯦꯡꯊꯣꯛꯀꯦ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯔꯩꯅꯨꯁꯨ ꯑꯄꯪꯕꯗꯤ ꯅꯠꯇꯕꯅꯤನ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯁꯥ ꯁꯣꯟꯖꯤꯟꯅꯗꯨꯅ ꯂꯩ꯫ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯕ ꯁꯥ ꯇꯨꯃꯤꯟ ꯁꯩꯖꯥꯗ ꯍꯤꯞꯇꯨꯅ ꯂꯩꯊꯣꯛꯏ꯫ ꯏꯔꯩꯅꯨ ꯃꯁꯥ ꯉꯝꯗ꯭ꯔꯦ, ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯐꯪꯕꯒꯅꯤ ꯂꯩꯃꯔꯦꯝꯕꯤꯅ ꯆꯦꯜꯂꯛꯂꯤꯕꯗꯨ꯫ ꯃꯃꯧꯒꯤ ꯀꯥ ꯂꯩꯃ ꯑꯃꯅ ꯆꯪꯕ ꯌꯥꯕ ꯌꯥꯗꯕꯒ ꯊꯤꯔꯨꯗ꯭ꯔꯦ, ꯇꯞꯅ ꯍꯦꯛꯇ ꯆꯪꯉꯛꯏ꯫ ꯃꯁꯥ ꯏꯄꯠ ꯄꯠꯊ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯂꯩꯃꯔꯦꯝꯕꯤ ꯃꯥꯏꯊꯣꯡ ꯁꯨꯛꯊꯁꯤꯟꯅꯩ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯁꯥ ꯆꯪꯁꯤꯜꯂꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯁꯥ ꯌꯥꯝꯅ ꯉꯝꯗ꯭ꯔꯕꯔꯣ? ꯏꯃꯥ ꯂꯩꯃ, ꯅꯃꯧꯅ ꯁꯩꯖꯥꯊꯛꯇꯒꯤ ꯄꯨꯅꯦꯝꯖꯔꯤ꯫ ꯈꯣꯟꯖꯦꯜꯒꯁꯤ ꯏꯁꯣꯟ ꯁꯣꯟ ꯍꯥꯏꯔꯛꯂꯤꯕ ꯂꯩꯃꯔꯦꯝꯕꯤ ꯇꯧꯁꯤꯟꯅꯩ꯫ ꯌꯥꯔꯦꯅꯦ ꯅꯪꯕꯨ, ꯅꯔꯣꯜ ꯐꯥꯎꯕ ꯏꯟꯊꯤꯖꯅ ꯉꯥꯡꯕ ꯉꯝꯂꯝꯗ꯭ꯔꯦ꯫ ꯀꯔꯤ ꯀꯔꯤꯒ ꯇꯧꯔꯕꯒꯦꯃꯤ ꯅꯪꯕꯣ? ꯂꯩꯃꯔꯦꯝꯕꯤꯅ ꯇꯧꯁꯤꯟꯅꯔꯤ ꯃꯇꯤꯛ ꯏꯔꯩꯅꯨꯁꯨ ꯃꯄꯤꯒ ꯇꯥꯔꯛꯏ꯫ ꯏꯃꯥ ꯂꯩꯃ, ꯋꯥꯐꯝꯁꯤꯕꯨ ꯅꯃꯧꯅ ꯏꯃꯥꯗ ꯀꯔꯝꯅ ꯇꯝꯂꯁꯤꯒꯦ? ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ꯫ ꯉꯔꯥꯡ ꯏꯃꯥ ꯂꯩꯃꯅ ꯄꯤꯕꯤꯔꯝꯕ ꯆꯐꯨ ꯃꯆꯥꯒꯤ ꯃꯍꯤ ꯑꯁꯪꯕꯗꯣ ꯊꯛꯂꯨꯕꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯄꯨꯛꯁꯦ ꯌꯥꯝꯅ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯈꯠꯂꯛꯏ꯫
ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯁꯨ ꯏꯁꯤꯡꯒꯗꯣ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯕꯨ ꯑꯉꯥꯡ ꯃꯁꯥ ꯐꯅꯕꯅꯤ ꯍꯥꯏꯕꯤꯔꯝꯕꯗꯥꯏꯅꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯂꯩꯃ ꯃꯔꯥꯜ ꯑꯃ ꯂꯪꯖꯔꯨꯕꯅꯤꯅ ꯂꯩꯃꯔꯦꯝꯕꯤ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯂꯂꯠ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯉꯝꯅꯕ ꯍꯥꯏꯖꯤꯜꯂꯛꯏ ꯑꯗꯨꯗꯤ ꯑꯉꯥꯡ ꯃꯁꯥ ꯐꯅꯕꯅꯤ ꯀꯔꯤꯅꯣ ꯃꯤꯔꯣꯟꯕꯤ ꯂꯩꯃ ꯈꯨꯗꯤꯡ ꯃꯗꯨꯒꯤ ꯃꯍꯤꯗꯣ ꯂꯣꯏꯅ ꯊꯛꯅꯔꯤꯕꯅꯤ ꯑꯉꯥꯡ ꯀꯥꯏ ꯍꯥꯏꯔꯤꯕꯗꯣ ꯅꯪꯅ ꯀꯥꯏꯒꯟꯕ ꯑꯣꯏꯕꯒꯤ ꯀꯥꯏꯖꯕꯅꯤ ꯆꯦꯛꯁꯤꯟꯗꯦꯗ ꯅꯍꯥꯛꯁꯦ ꯑꯍꯥꯟꯕ ꯐꯪꯖꯒꯗꯕ ꯑꯩꯒꯤ ꯏꯁꯨ ꯏꯁꯤꯡꯕꯨ ꯃꯥꯡꯍꯟꯕ ꯅꯪꯗꯟꯗꯤ ꯐꯪꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯄꯤꯕꯤꯔꯔꯣꯏ ꯅꯁꯥꯗꯣ ꯑꯗꯨꯛ ꯁꯣꯟꯖꯔꯤ ꯏꯔꯩꯅꯨ ꯀꯞꯄꯤ ꯏꯁꯥꯕꯤ ꯅꯤꯡꯊꯦꯝꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤ ꯈꯨꯗꯣꯜꯗꯣ ꯅꯃꯧꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯉꯝꯍꯧꯗ꯭ꯔꯦ ꯅꯃꯧꯕꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯂꯩꯃ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯅꯨꯡꯁꯤꯕ ꯁꯥꯏ ꯃꯅꯨꯡꯗꯅ ꯀꯂꯛ ꯄꯦꯜꯂꯤꯕ ꯊꯦꯝꯖꯤꯟꯅꯩ ꯐꯔꯦ ꯐꯔꯦ ꯁꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯖꯤꯜꯂꯨꯔꯅꯨ ꯃꯇꯨꯡ ꯇꯥꯕ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯄꯣꯊꯥꯖꯧ ꯄꯣꯊꯥꯖꯧ ꯀꯔꯤꯒ ꯆꯥꯅꯤꯡꯕ ꯅꯅꯥꯏꯁꯤꯡꯗ ꯍꯦꯛꯇ ꯍꯥꯏꯌꯨ ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯟꯃꯟꯈ꯭ꯔꯦ ꯆꯥꯗ ꯊꯛꯇ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯆꯥꯁꯤꯜꯂꯨ ꯊꯛꯆꯤꯜꯂꯨ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯅꯁꯥꯗꯣ ꯀꯟꯈꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯍꯣꯏ ꯏꯃꯥ ꯂꯩꯃ ꯁꯤꯖꯇꯣꯟ ꯅꯃꯧ ꯊꯨꯅ ꯀꯟꯈꯠꯅꯕ ꯍꯣꯠꯅꯖꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ ꯃꯅꯥꯛꯇ ꯂꯩꯃꯔꯦꯝꯕꯤꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯄꯥꯎ ꯑꯗꯨ ꯂꯦꯝꯕꯤꯁꯨ ꯇꯥꯈ꯭ꯔꯦ ꯏꯔꯩꯅꯨꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯃꯤꯇꯝꯂꯤꯕ ꯃꯆꯥ ꯀꯥꯏꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯇꯥꯕꯗ ꯀꯌꯥ ꯄꯦꯟꯖꯕ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦꯗꯣ ꯂꯦꯝꯕꯤ ꯇꯨꯃꯤꯟ ꯐꯝꯖ ꯄꯥꯎ ꯑꯗꯨꯗ ꯍꯔꯥꯎꯔꯗꯨꯅ ꯀꯂꯛꯄꯒ ꯀꯔꯤꯒ ꯈꯥꯅ ꯃꯃꯣꯟ ꯅꯣꯛꯆ ꯇꯨꯃꯤꯟ ꯍꯥꯏꯖꯩ ꯀꯝꯗꯧꯏ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯦ ꯏꯁꯥꯕꯤ ꯃꯥꯕꯨ ꯅꯪꯅ ꯁꯨꯝꯖꯕ ꯁꯥꯏ ꯀꯌꯥꯝ ꯀꯨꯏꯅ ꯅꯪꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯒꯗꯧꯔꯤꯕ ꯏꯅꯦꯝ ꯂꯩꯃꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯈꯣꯏꯔꯤ ꯉꯥꯛꯄꯗ ꯄꯤꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩꯅ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯁꯤꯖ ꯑꯣꯏꯍꯧ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯒꯅꯤ ꯃꯤꯋꯥ ꯄꯥꯝꯕꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯏꯁꯥꯕꯤ ꯅꯤꯡꯊꯦꯝꯗꯤ ꯑꯩ ꯈꯛꯇꯒꯤꯅꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯂꯦꯝꯕꯤ ꯑꯩꯅ ꯊꯥꯛꯄ ꯂꯥꯡꯗ ꯏꯁꯥꯕꯤ ꯅꯤꯡꯊꯦꯝ ꯁꯣꯏꯗꯅ ꯊꯨꯍꯟꯒꯅꯤ ꯈꯪꯖꯤꯜꯂꯨ ꯇꯧꯉꯝꯕꯤ ꯅꯪꯕꯨꯇꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯖꯒꯗꯧꯕ ꯅꯪꯒꯤ ꯀꯅꯥ ꯂꯩꯇꯦꯅꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯤꯡꯊꯦꯝꯅ ꯅꯪꯕꯨ ꯂꯧꯁꯤꯟꯕꯤ ꯃꯨꯛꯆꯔꯤꯕ ꯅꯉꯛ ꯑꯗꯣ ꯀꯨꯏꯔꯔꯣꯏ ꯇꯦꯛꯀꯗꯧꯕ ꯈꯣꯏꯔꯤ ꯉꯥꯛꯄꯅ ꯅꯪꯕꯨ ꯄꯨꯈꯤ ꯏꯊꯟꯅꯇ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯥꯏꯅ ꯍꯨꯝꯅ ꯂꯩꯍꯧꯒꯗꯧꯔꯤꯕ ꯍꯥꯏꯅ ꯄꯦꯟꯖꯅ ꯅꯣꯛꯆꯩ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯂꯤꯕ ꯑꯁꯨꯛ ꯃꯕꯨꯛ ꯐꯠꯇꯦ ꯂꯦꯝꯕꯤꯁꯨ ꯂꯩꯃꯔꯦꯝꯕꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯁꯤꯃꯅ ꯈꯔ ꯐꯩ ꯍꯥꯏꯅ ꯈꯟꯗꯣꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯦ ꯅꯤꯡꯊꯦꯝ ꯂꯩꯃꯔꯦꯝꯕꯤꯅ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯍꯟ ꯂꯥꯟꯒꯤ ꯄꯣꯔꯝ ꯌꯥꯠꯂꯤꯕꯅꯤ ꯍꯥꯏꯗꯅ ꯑꯁꯨꯝ ꯊꯥꯗꯣꯛꯇꯨꯅ ꯊꯝꯍꯜꯂꯤ ꯏꯔꯩꯅꯨ ꯑꯔꯥꯟꯕ ꯄꯥꯎ ꯑꯁꯤ ꯃꯥꯗꯤ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯥꯏ ꯑꯃꯅ ꯄꯥꯎ ꯑꯗꯨ ꯀꯣꯅꯨꯡꯗ ꯁꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯦ ꯍꯥꯏꯕ ꯅꯤꯡꯊꯦꯝꯕꯨ ꯅꯨꯡꯁꯤꯕ ꯑꯃꯅ ꯇꯝꯂꯔꯕꯗ ꯅꯤꯡꯊꯦꯝ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯈꯨꯗꯛꯇ ꯄꯟꯊꯕ ꯇꯧꯗ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ ꯃꯊ꯭ꯋꯥꯏ ꯀꯌꯥ ꯋꯥꯖꯔꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯈꯪꯖꯕ ꯅꯠꯇꯦ ꯃꯍꯥꯛꯁꯨ ꯄꯥꯎ ꯑꯁꯤ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯀꯣꯅꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅꯗꯤ ꯆꯤꯕꯣꯟ ꯉꯥꯡꯅꯩ ꯅꯤꯡꯊꯦꯝꯒꯤ ꯃꯆꯥ ꯏꯁꯦꯡ ꯑꯗꯨ ꯂꯩꯃꯔꯦꯝꯕꯤꯅ ꯑꯈꯥꯕ ꯃꯍꯤ ꯄꯤꯊꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ರೆ ꯍꯥꯏꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ ꯁꯩꯖꯥꯊꯛꯇ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯃꯁꯥꯅꯧꯒꯤ ꯁꯛꯇꯝ ꯌꯦꯡꯖꯅꯤꯡ ꯆꯦꯜꯂꯛꯂꯤꯕ ꯅꯤꯡꯊꯦꯝ ꯊꯣꯡꯖꯥꯎ ꯄꯣꯔꯣꯟ ꯍꯥꯡꯗꯣꯛ ꯈꯪꯆꯪ ꯆꯪꯂꯛꯏ ꯃꯁꯥꯅꯧꯒꯤ ꯃꯅꯥꯛꯇ ꯁꯦꯟꯁꯤꯟ ꯃꯁꯥꯅꯧꯕꯨ ꯂꯦꯡꯖꯨꯝ ꯑꯅꯤ ꯄꯥꯏ ꯀꯣꯟꯈꯠꯂꯤꯕ ꯁꯅꯥ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ ꯏꯅꯥꯏ ꯑꯃꯅ ꯏꯅꯥꯛꯇ ꯂꯥꯛ ꯇꯝꯂꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯆꯨꯝꯕ꯭ꯔꯥ ꯑꯩꯒꯤ ꯏꯃꯥ ꯂꯩꯃ ꯁꯤꯖꯇꯣꯟꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯃꯤꯇꯝꯖꯕ ꯏꯆꯥ ꯏꯁꯤꯡ ꯃꯥꯡꯍꯟꯕꯤꯔꯦ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕ꯭ꯔꯣ ꯅꯤꯡꯊꯦꯝ ꯃꯄꯤ ꯇꯥꯔꯛꯂꯦ ꯑꯁꯨꯛ ꯋꯥꯖꯕꯣꯏ ꯃꯇꯧ ꯑꯁꯤ ꯏꯔꯩꯅꯨ ꯃꯥꯅ ꯀꯌꯥ ꯅꯨꯡꯁꯤꯅ ꯌꯦꯡꯖꯕ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯃꯈꯨꯠ ꯇꯞꯅ ꯂꯥꯝꯗꯨꯅ ꯇꯩꯊꯣꯛꯄꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯁꯥꯅꯧꯅꯤꯅꯦ ꯏꯁꯥꯕꯤ ꯑꯩꯕꯨ ꯌꯥꯝ ꯄꯪꯅ ꯎꯕꯤꯕ꯭ꯔꯥ
ꯑꯩꯁꯦ ꯌꯥꯝ ꯄꯪꯕ꯭ꯔꯅꯤ ꯏꯁꯥꯕꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯤꯕ ꯅꯤꯡꯊꯦꯝ ꯃꯥꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯖꯩ ꯑꯩꯒꯤ ꯆꯤꯡꯅꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯜꯂꯣ ꯑꯩꯒꯤ ꯏꯆꯥ ꯏꯁꯤꯡ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ꯭ꯔꯥ ꯑꯩꯕꯨ ꯂꯥꯡꯇꯛꯅꯍꯜꯂꯅꯨꯕ ꯁꯅꯥ ꯁꯤ ꯑꯃꯨꯛꯇ ꯈꯨꯝꯃꯨ ꯏꯔꯩꯅꯨ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛ ꯐꯝꯖꯩ ꯇꯨꯃꯤꯟ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯁꯨ ꯍꯣꯟꯗꯣꯛꯆꯩ ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨ ꯅꯤꯡꯊꯦꯝ ꯃꯉꯣꯟꯗ ꯄꯥꯎꯗꯝꯖꯩ ꯏꯃꯥ ꯂꯩꯃ ꯏꯆꯦꯝꯂꯦꯝꯕꯤ ꯑꯁꯨꯛ ꯐꯠꯇꯕ ꯀꯔꯤꯒꯤꯅꯣ ꯏꯁꯥꯕꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ ꯆꯨꯝꯃꯤ ꯅꯪꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯐꯤꯕꯣꯛꯅꯨꯡꯗ ꯑꯍꯥꯟꯕ ꯃꯤꯇꯝꯖꯕ ꯏꯆꯥꯁꯦ ꯁꯨꯛꯇꯥꯅꯤꯃꯨꯛ ꯈꯥꯕ ꯑꯈꯥꯕ ꯃꯍꯤ ꯄꯤꯊꯛꯇꯨꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯩꯅ ꯂꯥꯏꯅ ꯈꯪꯏ ꯑꯗꯨꯅ ꯃꯍꯤ ꯑꯗꯣ ꯑꯩꯅ ꯊꯛꯄ ꯁꯥꯗꯨꯅ ꯏꯆꯥꯁꯦ ꯃꯈꯣꯏꯗꯗꯤ ꯀꯥꯏꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯤꯗꯤ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯌꯦ ꯄꯥꯎ ꯑꯗꯨ ꯈꯛ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯏꯔꯩꯅꯨꯕꯨ ꯆꯦꯠꯅ ꯑꯃꯨꯛꯇꯪ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯕꯤ ꯑꯩꯗꯤ ꯊꯋꯥꯏ ꯑꯁꯤ ꯀꯌꯥ ꯋꯥꯔꯨꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯦ ꯅꯪꯅ ꯃꯇꯝ ꯆꯨꯞꯄꯗ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨꯀꯣ ꯊꯝꯒꯅꯤ ꯅꯤꯡꯊꯦꯝ ꯅꯪꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯏꯆꯥ ꯏꯁꯦꯡ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯇꯔꯥꯏ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯍꯥꯏꯌꯣ ꯀꯔꯤꯅꯣ ꯑꯩꯅ ꯅꯥꯎꯄꯨꯔꯤꯕ ꯏꯆꯥꯁꯦ ꯃꯈꯣꯏꯗꯗꯤ ꯃꯥꯡꯈ꯭ꯔꯦ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯗꯝꯖꯈ꯭ꯔꯦ ꯑꯗꯨꯅ ꯏꯆꯥ ꯅꯥꯎꯄꯨꯔꯤ ꯍꯥꯏꯕꯁꯦ ꯀꯅꯥꯗꯁꯨ ꯈꯪꯍꯜꯂꯒꯨꯝꯁꯤ ꯅꯪ ꯑꯩ ꯈꯛꯇꯪ ꯈꯪꯁꯤ ꯍꯌꯦꯡ ꯀꯨꯝꯊꯥ ꯁꯨꯔꯕ ꯀꯥꯟꯗ ꯏꯆꯥꯁꯤ ꯄꯣꯛꯆꯒꯦ ꯃꯈꯣꯏꯅ ꯐꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯩꯅ ꯃꯥꯡꯍꯜꯂꯣꯏ ꯃꯈꯣꯏꯅ ꯏꯆꯥꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯒ ꯀꯔꯤ ꯐꯠꯇꯕ ꯂꯥꯂꯣꯡꯕꯨ ꯁꯤꯟꯒꯦ ꯈꯜꯂꯤꯕ ꯏꯁꯥꯕꯤ ꯅꯪꯅ ꯀꯨꯞꯅ ꯌꯦꯡꯕꯤꯌꯨ ꯑꯩꯕꯨ ꯁꯦꯟꯅꯕꯤꯌꯨꯗꯣ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯃꯇꯧꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯀꯤꯖꯔꯤ ꯐꯩ ꯅꯪꯅ ꯈꯪꯍꯜꯂꯒꯨꯝꯁꯤ ꯍꯥꯏꯔꯕꯅꯤꯅ ꯈꯪꯍꯜꯂꯔꯣꯏꯁꯤ ꯂꯣꯠꯁꯤꯜꯂꯁꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯥꯡꯍꯟꯒꯦ ꯍꯣꯠꯅꯔꯤꯕ ꯃꯈꯣꯏꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯇꯣꯛꯂꯣꯏ ꯄꯔꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯝꯕꯤꯒꯅꯤ ꯏꯃꯥ ꯂꯩꯉꯃꯛ ꯑꯣꯏꯔꯕꯁꯨ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯃꯥꯒ ꯋꯥꯐꯝ ꯑꯁꯤ ꯌꯥꯁꯤꯟꯅꯖꯩ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯅꯤꯡꯊꯦꯝꯒ ꯃꯥꯒ ꯅꯠꯇ ꯀꯅꯥꯗꯁꯨ ꯈꯪꯍꯜꯂꯒꯨꯝꯁꯤ ꯍꯥꯏꯅ ꯂꯦꯞꯅꯈ꯭ꯔꯦ ꯑꯗꯨꯅ ꯅꯤꯡꯊꯦꯝ ꯃꯥꯁꯨ ꯇꯧꯁꯤꯟꯅꯕ ꯇꯥꯏ ꯃꯇꯝ ꯈꯔꯗꯤ ꯏꯔꯩꯅꯨ ꯃꯥꯁꯨ ꯅꯥꯁꯤꯟꯅꯗꯨꯅ ꯂꯩꯈꯤꯕ ꯇꯥꯔꯤ ꯃꯆꯥꯗꯨꯃ ꯐꯪꯖꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯈꯤꯕ ꯇꯥꯔꯤ ꯀꯌꯥ ꯐꯠꯇꯕꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯂꯩꯃꯔꯦꯝꯕꯤ ꯂꯦꯝꯕꯤ ꯁꯣꯏꯔꯣꯏꯀꯣ ꯅꯈꯣꯏꯒꯤꯁꯨ ꯃꯇꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ